ngasi topic asidi luhongba afaba matam khangthokpa haibasini luhongbagi afaba numit amasung magi tawidaba numitsingi matangda khangbinasi thagi oina fairen lamta kalen inga afaba oi hiangai poinu mayai oina fai thabangi oinadi nini panba humni panba mangani panba tarini panba tarani panba tramathoni panba tromdoni panba haibasing asigi pangkhalakpada athoiba oina pai numitki oinadi ningthokaba yumjakaisa sagonsen amasung irai afaba oi nupa nupi anigi mapok numitsing mapok tha jesta thada macha ahan ingengi 13 dagi yangai 13 phauba tawbiroidabani bisti karanda tawbiroidabani hairiba thabansing hairiba numitsing asida tawdabida matangna matamna yadabadagi khudong chadabadagi haiba tare dharma khenabagi matungina chanabi laining laison khenabagi matungina magi pamjaba khudong chaba dasudamak thaulamsing haibadi luhongbasing se pangthoknabasu adumak yawi adubu lokhatpa kaina katpa asigummasing asiga hairiba numising asigadi tayonaba adumak oigani adubu matamgi chanabigi matungina adumak matamgi mafam matamgi oina khenabasu adumak oigani haina